Restaurant amagi mapuna numidangi magi hotel gi CCTV gi recording on tawraga thamlamki. Nongan bagi ayukta magna recording adu yengubada magi minna thazaba ngamlamde. Ngasi gi malem taibong kwalsida aikhoi gi minna uriba sinataba atopa angakpa mioiba aikoina amukta udriba mayam amasu leiri. Hairiba si aikoina ahanba minna uba matamda mioiba aikoina thazaba ngamde maramdi hairiba potsinga adu yamna yengbada hainadaba oi. Ngasidi mayamda angakpa thoudok mangga khata ucharke hairibasi ubada miyamna thazaba ngamloi. Number 5 ta masigi footage asi 2017 gi office amada panba CCTV recording amagi mamini. Masigi video record asida tawriba pot asi explain tawbada yamna luna thoi. Nongai matung pung 3 minute taruk chatpa matamda office ta hairiba mapum asida yamna hainadaba pot ama uba fangki. Ahanbada corridor gi thong asi matomta hangdokjaraga matomta thingjinki. Masigi matungda masida laiba drawer sing asi matomta nomba horki. Yengbada mi amana pairaga kanna nombaga chap manai. Masigi matung drawer ama matomda hangdokjaraga files khara floor da taraklami. Aduga makhada laiba wet floor gi signboard asi lapna kanna paithokki. Yengbada kanaguma mi amana khongpakna kanna kaukhiba male. Tongan ba forensic science na video si test torga yengbada kanaguma amata na video si editing tawbagi mamita de ngasi fawda angakpa thoudok ama oina leiri. Mari subda umungda leiriba sa singna masagi mabuk thannaba atoba jiba singbu hatlaga sai. Matam supada nongsana sajibu faraga sana naba sem saraga lei. Adubu masida uriba nongsa amu masina yamna angakpa mongda sajima pi amagi masa asi Mamana masa yok padawna senaraga laiba uri. Atopa jiba singdagi mabu kanbibada natana sanaba fawba puraklaga pizari. Video si ubada miyam punamangna angakpa fawnaki. Mioiba amada fawba mateng pangba awaba ubide. Sangadagi mioiba aikoina hena tamziningai oiba wafam ama oiri. Ahum subada restaurant amagi mapuna ayukta magi restaurant manungda thariba sakuri adu khara tuduna leramba thengnaki. Mangna numidangi sipuriba staff singda kauraga hangbada numidang du restaurant adugi pochai sengba nanthokpa loirega pochai sakuri sing adu magi thampamda fazana lengdana sumna thamlongki haina hayaklami. Wahya sitabada restaurant mapudu tasengna asengbadu khangnaba haiduna CCTV footage adu check tawraga yengbada yam angakpa akiba hainadaba ama uba fangki. Kanamta laitraba matam aduda ka aduda thariba sakuri ahumadu timing amatada turakpa ukhi. Loinana table aduda thamleba pochai kharasu lemaida tarakhi. Masi ubada restaurant aduda leiriba staff punamak aki tujumga fawki. Video si internet ta paksana viral oirki. Aduga asigumba unnatural oiba thoudok asi ngasi fawba kanamtana explain tawba ngamdri. Ani subada numidang tumba matamda karigumba kanda aki tujungba fawba haibasi mioibagi hauna sani. Isada thokpa tasengba wari adu kanagumba amada liruba matamdadi wafum adu phagi tathoklaga nangna kiduna bhamna sagatpa oirani haibi. Nupa amana khangingbadagi mana tumliba ka adu tumdringaida camera on tawraga record tawraga thamki. Adubu video adugi recording adu mana yengbada masana thajadaba angakpa khara uba fangki. Numidang tumthakraba matung thauna adugi prada matomta haidorakhi. Aduga muk kanagumba amana mangonda yengbadongna mi amagi mami ama ukhi. Masigi matung mana supliba blanket adu matomta hogalakhi. Yengbada kanagumba mi amana hogotpadongna tawi. Masi punamak mahak tumlingaida thokpa thoudokningna khanglamde. Nongalaga CCTV footage aduda uba phangkhibani. Thoudok asi thokhraba matung nupa adu amuk hanna yum aduda halakhidre. Aroibada America da leiriba lake amagi matangdani. Hariba lake asi miyamna Lost Lake hairgasu khangnai. Lake asi da thokliba asengba si khangbada miyamna angakpa phawnaki. Lake asi 245 acre area pak chauna sandokli aduga depth asi 51 meter oi. Adubu lake asi summer season haibadi kalen thagi matamda khanghaudana swai mangki. Lake asi da leiriba ising asigi mahut khanghaudana asangma napi singbi oina haubu ui. Yengbada ising leirami haibagi karigumba amata uba fangde. Hanadi science na thijinbagi matungina sabdagi lake aduda lemleba ising adu evaporate haibadi manin oina chatkibani haina khalami. Adubu kona thangnadi hariba lake aduda leiriba mafam adu
ꯑꯗꯨ ꯍꯥꯛꯅ ꯌꯥꯝꯅ ꯁꯥꯕ ꯋꯦꯗꯔ ꯑꯣꯏꯗꯕꯅ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡ ꯑꯗꯨ evaporate ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯈꯪꯂꯛꯈꯤ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡ ꯚꯣꯂꯨꯝ ꯑꯗꯨ evaporate ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯦꯝꯄꯦꯔꯦꯆꯔ ꯑꯗꯨꯒꯤ ꯃꯇꯤꯛ ꯋꯥꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯗꯨꯗꯤ ꯃꯁꯤ ꯌꯧꯅ ꯁꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯅꯗꯤ ꯂꯦꯛ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯑꯆꯧꯕ ꯍꯣꯜꯁ ꯑꯅꯤ ꯂꯩꯕ ꯊꯦꯡꯅꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯃꯌꯥꯝꯗꯨ ꯆꯨꯝꯊꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯂꯦꯛ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯀ꯭ꯔꯣꯔ ꯂꯤꯇꯔ ꯀꯌꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯁꯤꯗꯒꯤ ꯀꯗꯥꯏꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ